Mai Chaklaba car Manungda Nupa ama Seramle. Ngasi numidang Imphal West District ke Lamphel Police Station ge manung chanba lamboi khongnangkhok min lairakta Mai Chaklaba car amagi manungda gari adubu thaurakpa nupa adusu maina chaklaga Seramle hari. Laikhidraba nupa adugi mamingna Thokchom Robin Singh chahi 95 apopagi ming laikhidraba Gulamchat kawi Eroisiamba maning laikai dagini mahak PSAD Lamphel Parta cashier oina laibani hari. Police tagi fangba pauna hai ngasi numidang pung 9 lom tabada mafam aduda swift car ama mai chakhi mai chaklaba gari adugi manungda Robin siraga leirambani Manipur Fire Service ki teamna mai chakpa adu muthatkhi forensic expert na yengsilaba matung asiba hakchang adu postmortem examination gidamak rims ki mokta thamkhre hairi car adu matau karamna mai chakhi banu haiba khangbangamdre police na makha ta na thijinaba case ama lokhatle hairi.